Hello? Hello, Miss. Tayo mga. Kay leirage. Miss, sum taurakpane. Miss ki khonjel sa yam taningba. Kaygino dudi mga. Maram leibene, Miss. Adudi maramdo kaygino hairokodana. Miss Basantagi nongalamdaido Miss yengbro. Yenge ado kadawrage mga. Ado Miss. Basantagi nongalamdaida Miss Maya Chaudhuri-da kaikuna nusi hakibudo. Ado mangalasu Miss Priyabu thamoi sengna nusiya. Ado nangse aigi oijarage. Mangau tikresu aige haijasanu aina ojabu yamna nungsijaye jamjarana haki nungsina tause aigi pukningse yamna koidajaye mi pum kodingna aibu nokna ge nokna jarasanu